ꯀꯔꯤꯅ ꯄ꯭ꯔꯃꯥꯟ ꯇꯧꯒꯗꯧꯕꯅꯣ ꯊꯥ ꯀꯨꯟꯒ ꯃꯥꯊꯣꯏ ꯆꯪꯁꯤꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯊꯥ ꯃꯥꯊꯣꯏ ꯂꯣꯏꯒꯗꯧꯕ ꯊꯥ ꯀꯨꯟꯊꯣꯏ ꯐꯥꯒꯗꯧꯕ ꯍꯦꯛꯇ ꯉꯥꯏꯁꯤꯟꯈ꯭ꯔꯦ ꯑꯣꯜꯃꯣꯁ ꯆꯍꯤ ꯑꯅꯤꯒꯤ ꯃꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯁꯤꯜꯂꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯀꯣꯏꯁꯟ ꯑꯃ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯅꯦꯝꯃꯦ ꯍꯥꯏꯔꯒꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯈꯨꯗꯝꯗꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯐꯥꯎ ꯐꯪꯗꯅ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯤ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ 73ꯔꯛ ꯁꯨꯕ 76 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯧꯗꯅꯁꯨ ꯂꯥꯛꯑꯕ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯂꯥꯛꯑꯕ ꯑꯗꯨꯝ ꯀꯣ ꯑꯗꯨꯒꯨꯝꯕ 73ꯔꯛ ꯁꯨꯕ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯄꯥꯛ ꯁꯟꯅ ꯃꯥꯏ ꯀꯟꯁꯔꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ ꯁꯤꯁꯤꯡ ꯑꯗꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯁ꯭ꯇꯦꯠ ꯑꯣꯐꯤꯁꯇꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔ ꯑꯃꯗꯤ ꯁꯤ ꯑꯦꯝ ꯌꯥꯎꯅ ꯀꯣ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯄꯦꯄꯔꯁꯤꯡꯅ ꯍꯦꯗꯂꯥꯏꯟ ꯇꯧꯔꯒ ꯐꯣꯡꯉꯤꯕꯁꯤꯅ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯅꯔꯒ ꯈꯪꯉ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛ ꯍꯟꯗꯛꯁꯤ ꯇꯧꯋꯦ ꯍꯥꯏꯗꯤ ꯍꯥꯔꯠ ꯁꯤꯇꯤ ꯃꯅꯨꯡ ꯒꯣꯚꯔꯅꯔꯒꯤ ꯃꯃꯥꯡ ꯁꯤ ꯑꯦꯝ ꯕꯪꯒꯂꯣꯒꯤ ꯃꯃꯥꯡ ꯑꯗꯒꯤ ꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯑꯗꯒꯤ ꯁꯨꯝ ꯆꯠꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔ ꯀꯣ ꯃꯔꯨꯑꯣꯏꯅ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯍꯟꯗꯛꯀꯤ ꯀꯦꯕ ꯅꯠꯇ꯭ꯔꯒꯅ ꯍꯟꯗꯛꯀꯤ ꯉꯁꯥꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅ ꯒꯚꯔꯅꯔ ꯇꯥꯕ ꯂꯝꯕꯤꯒꯤ ꯄꯔꯤꯡ ꯀꯣ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯕꯤꯖꯦꯄꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡ ꯄꯔꯦꯡ ꯒꯚꯔꯅꯔꯒꯤ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯇꯥꯈꯤꯕ ꯀꯩꯅꯣꯒꯤ ꯁꯤ ꯑꯦꯝꯒꯤ ꯕꯪꯒꯂꯣꯒꯤ ꯄꯔꯦꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯦꯔꯤꯌꯥ ꯈꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯂꯩꯕ ꯑꯦꯔꯤꯌꯥ ꯈꯔ ꯀꯣ ꯍꯥꯏꯔꯤꯕ ꯖꯒꯥ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣই ꯍꯟꯗꯛ ꯈꯔ ꯎꯏ ꯑꯗꯨ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏꯒꯤ ꯐꯖꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯅꯧꯕ ꯅꯣꯠ ꯑꯃ ꯎꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯥꯔꯠ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯇꯧꯔꯤꯁꯤ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯃꯄꯨꯡ ꯐꯥꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯖꯒꯥ ꯐꯖꯕ ꯈꯔ ꯎꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯐꯖꯅꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯀꯣ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯈꯔꯗ ꯁꯦꯝꯃꯤꯕ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤꯕ ꯊꯥꯗꯔꯤꯕ ꯇꯧꯔꯤꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯇꯁꯦꯡꯅ ꯊꯑꯣꯏꯅ 73ꯔꯛ ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝꯁꯤ ꯉꯁꯥꯏꯒꯤ ꯐꯖꯅꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯁꯦꯟꯇꯔꯅ ꯃꯗꯨ ꯉꯁꯥꯏꯒꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯄꯨ ꯊꯥꯖꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯤꯡꯁꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯃꯃꯥꯡꯒꯤ ꯃꯥꯟꯅꯗꯕ ꯇꯧꯔꯝꯗꯕ ꯊꯕꯛ ꯑꯃꯁꯨꯡ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯍꯜꯂꯤ ꯄ꯭ꯔꯖꯥꯁꯤꯡꯗꯀꯣ ꯊꯑꯣꯏꯅ ꯃꯩ ꯌꯦꯡꯕ ꯆꯠꯅꯕ ꯑꯗꯒꯤ ꯐꯖꯕ ꯖꯒꯥꯗꯨ ꯊꯑꯣꯏꯅ ꯌꯦꯡꯕ ꯆꯠꯅꯕ ꯑꯗꯨꯝ ꯃꯤ ꯎꯏ ꯀꯣ ꯃꯤ ꯎꯏ ꯍꯥꯏꯗꯤ ꯎꯔꯝꯗꯕ ꯄꯣꯠ ꯑꯃꯈꯛ ꯊꯥ 21ꯒꯤ ꯃꯅꯨꯡꯒꯤ ꯂꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯇꯧꯔꯛꯇꯕ ꯊꯕꯛ ꯑꯃꯁꯨꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯣ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯗꯨꯝ ꯐꯖꯕꯗꯣ ꯌꯦꯡꯕ ꯆꯠꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯒ ꯆꯠꯄ ꯑꯗꯨꯝ ꯌꯥꯎꯏ ꯀꯣ ꯐꯦꯃꯤꯂꯤ ꯄꯨꯔꯒ ꯆꯠꯄ ꯌꯥꯎꯏ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯗ꯭ꯔꯁꯨ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯔꯒ ꯉꯁꯥꯏꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯖꯒꯥꯁꯦ ꯐꯖꯔꯦ ꯃꯩ ꯐꯖꯅ ꯊꯥꯟꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯎꯏꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯇꯁꯦꯡꯅ ꯃꯩ ꯈꯔ ꯊꯥꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯖꯒꯥꯗꯣ ꯈꯔ ꯐꯖꯕ ꯈꯔ ꯁꯦꯝꯒꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯃꯃꯥꯡ ꯑꯃ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯁꯨ ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯀꯣ ꯁꯅꯥꯀꯣ ꯑꯗꯨ ꯂꯩꯔꯤꯕꯁꯤ ꯋꯥꯍꯪ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯛꯆꯨꯋꯦꯜꯗꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯀꯣ ꯂꯨꯄꯥ ꯀꯔꯣꯔ ꯃꯤꯂꯤꯌꯟ ꯀꯌꯥ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯌꯟ ꯀꯌꯥ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯁꯅꯥꯒꯤ ꯑꯣꯏꯕ ꯉꯁꯥꯏ ꯗꯥꯏꯃꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯈꯤꯜꯂꯒ ꯊꯝꯃꯦꯅ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯊꯥ 22ꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯤ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯈꯠꯂꯦ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯍꯪꯅꯤꯡꯉꯥꯏꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯑꯣꯏꯗꯅ ꯁꯅꯥꯀꯣ ꯍꯥꯏꯗꯤ ꯃꯣꯔꯦꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯀꯔꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯉꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯔꯛꯄ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯀꯣꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯃꯊꯝ ꯑꯣꯏꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯈꯔ ꯇꯝꯍꯟꯅꯤꯡꯕꯒꯤ ꯏꯟꯇꯦꯟꯁꯟꯗꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯌꯣꯟꯗ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯐꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡ ꯐꯪꯁꯟ ꯃꯌꯥꯝ ꯇꯧꯔꯒꯁꯨ ꯃꯗꯨꯅ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯍꯟꯊꯔꯛꯄꯗ ꯑꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯤꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ 73 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝꯁꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯇꯧꯗ ꯌꯥꯗꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤꯑꯅ ꯃꯣꯏꯅ ꯁꯨꯝ ꯂꯧꯏ ꯀꯣ ꯁꯨꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯃꯌꯥꯝ ꯑꯃꯗ ꯄꯦꯄꯔ ꯃꯌꯥꯝ ꯑꯃꯗ ꯉꯁꯤ ꯏꯃꯥ ꯏꯕꯦꯜ ꯂꯨꯞ ꯀꯌా ꯑꯃꯅꯁꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗꯩꯗ 73 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯄ꯭ꯔꯃꯥꯅꯤꯀꯣ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯩ ꯗꯦꯟ
yauri mayam ngi ta sengna ngasi tori mayam ngi ta sengna loina absolute manipur praja khudingmak ngasagi school college khudingmak the whole department khudingmak loina ngasagi mapung phana sawal ta robra habadu madi adu di wahang madum oi natra adu lady film si jun chana ngasi koi thunang ngai oide unda truk suba republic de thoram bangthok ki basi government mathawni ko honorable governor na koi mapung phana dum phajana program ni conduct tor bangthok pigin lawi nakana mata koi tangai phadana dum ꯂꯩꯔꯤꯕ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯝꯗꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯃꯣꯏꯗ ꯑꯣꯝꯃꯒ ꯐꯨꯝꯃꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯗꯨꯝ ꯍꯧꯗꯣꯛꯇꯨꯅ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯔꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯆꯥꯡ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯡ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯇ꯭ꯔꯤ ꯀꯣ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤ ꯊꯃꯣꯏ ꯄꯦꯟꯗꯕ ꯅꯨꯡꯅꯥꯡꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯉ ꯂꯩꯕ ꯃꯤ ꯃꯁꯤꯡꯒ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔꯗ ꯌꯥꯎꯁꯜꯂꯒ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯒ ꯉꯁꯥꯏꯒꯤ ꯑꯣꯄꯟ ꯍꯦꯛꯇ ꯆꯥꯡ ꯊꯣꯛꯅꯔꯁꯦꯅ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨꯝ ꯈꯨꯠ ꯊꯥꯡꯒꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯀꯣ ꯑꯋꯥ ꯑꯅꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯂꯩꯇ ꯂꯥꯏꯔꯒꯤ ꯁꯨꯕ ꯅꯣꯝꯕꯗ ꯉꯁꯥꯏꯒꯤ ꯃꯦꯃꯥꯟ ꯇꯥꯔꯛꯇꯕꯗꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯐꯦꯃꯤꯂꯤꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯃ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯥꯏ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯅꯤꯄꯥ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯗ ꯑꯗꯨꯝ ꯀꯥꯏꯊꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯅ ꯃꯁꯤꯡ ꯍꯦꯟꯒꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯁꯤꯅꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯑꯐꯕ ꯈꯨꯗꯝꯗꯤ ꯈꯣꯡꯊꯥꯡꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯐꯕ ꯈꯨꯗꯝꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯍꯨꯝꯗ꯭ꯔꯥꯇꯔꯨꯛ ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯒꯤ ꯗꯤꯕꯂꯞꯃꯦꯟ ꯃꯃꯥꯡ ꯆꯪꯁꯤꯜꯂꯦꯅ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯖ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯦꯡꯉꯨꯔꯀꯥꯟꯗ ꯇꯁꯦꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒꯁꯨ ꯃꯗꯨꯃꯛꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯉꯁꯥꯏꯒꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯋꯥꯍꯪ ꯑꯃ ꯍꯪꯉꯀꯥꯟꯗ ꯉꯁꯤ ꯐꯥꯎꯗ ꯅꯤꯡꯗꯣꯝ ꯄꯣꯝꯗꯅ ꯑꯋꯥ ꯆꯩꯊꯦꯡ ꯌꯥꯝ ꯈꯥꯡꯉ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯅ ꯃꯁꯤꯡ ꯌꯥꯝꯃꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯍꯥꯏ ꯊꯝꯖꯒꯦ ꯐꯣꯡꯅ ꯏꯃꯥ ꯏꯕꯦꯟ ꯈꯔꯅ ꯍꯥꯏꯗꯤ ꯍꯨꯝꯗ꯭ꯔꯥꯇꯔꯨꯛ ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯗ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯒ ꯌꯥꯎꯃꯤꯟꯅꯒꯗꯧꯕ ꯄꯣꯠꯇꯨ ꯌꯥꯎꯗꯗꯅ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕ ꯈꯔ ꯐꯣꯡꯗꯣꯔꯛꯏꯁꯦ ꯃꯁꯤ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯕꯅꯦꯕꯀꯣ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯔꯕꯅꯤ ꯉꯁꯥꯏꯒꯤ ꯐꯥꯒꯦꯁꯨ ꯐꯥꯖꯔꯁꯅꯨ ꯄꯨꯟꯁꯤ ꯄꯨꯟꯖꯔꯁꯅꯨ ꯉꯁꯥꯏ ꯁꯤ ꯌꯧꯅ ꯄꯦꯟꯗ꯭ꯔꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯂꯤꯃꯤꯠꯇꯣ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯍꯣꯁ ꯍꯥꯏꯖꯔꯤꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯇꯁꯦꯡꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗꯩꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏ ꯄꯦꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯈꯨꯠ ꯊꯥꯡꯒꯠꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯨꯠ ꯊꯥꯡꯒꯠꯅꯕ ꯑꯗꯩ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯤꯅ ꯑꯗꯨ ꯄꯤꯛ ꯊꯪꯒꯗꯧ ꯃꯥꯜꯂꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯎꯌꯣꯛꯁꯤꯡꯗ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 24ꯗꯒꯤꯅ ꯀꯟꯇꯤꯅ꯭ꯌꯨ 5 days ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯁꯤꯟꯗꯨ ꯑꯉꯛꯄꯅꯤꯗ ꯀꯩꯅꯣ ꯁꯅ ꯍꯣꯔꯁ ꯑꯉꯛꯄꯅꯤꯗꯤ ꯑꯉꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯉꯁꯥꯏ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯉꯛꯄ ꯂꯤꯂꯥ ꯑꯃꯅꯦꯕꯀꯣ ꯑꯁꯤꯒꯤ ꯑꯉꯛꯄ ꯂꯤꯂꯥꯁꯤꯒꯤ ꯃꯔꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯎꯌꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯎꯌꯣꯛꯁꯤꯡꯗꯒꯤ ꯂꯦꯞꯄꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤꯅ 5 days ꯀꯟꯇꯤꯅ꯭ꯌꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯁꯤꯟꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯕꯤꯗ ꯊꯠꯂꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯆꯪꯍꯟꯗ꯭ꯔꯤꯕꯅꯤꯗꯅ ꯀꯩꯅꯣꯁꯤꯅ ꯀꯣ ꯆꯪꯍꯟꯗ꯭ꯔꯤꯕꯅꯤꯗꯅꯀꯣ ꯃꯗꯨ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯨꯗ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯊꯠꯆꯜꯂꯒ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯆꯪꯍꯟꯗꯅ ꯊꯝꯃꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯃꯤꯌꯥꯝꯅ ꯁꯥꯈꯤꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯁꯥꯈꯤꯅꯦꯕꯀꯣ ꯍꯣꯁꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯄꯦꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯩ ꯀꯟꯇꯤꯅ꯭ꯌꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯄꯥꯜꯂ ꯁꯣꯛꯈ꯭ꯔꯤꯅꯤꯗꯅꯀꯣ ꯗꯦꯟ ꯑꯃꯅ 5 days ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ 5 days ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯑꯗꯥꯏ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯅꯣꯔꯃꯦꯜ ꯗ꯭ꯌꯨꯇꯤ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯝ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯈꯪꯗꯕ ꯖꯥꯠꯂꯥ ꯋꯥꯟꯁ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯄꯛꯄꯁꯦ ꯀꯥꯏꯗ ꯀꯥꯞꯄꯛꯄꯅꯣꯁꯤ ꯃꯣꯏ ꯈꯪꯗꯕ ꯖꯥꯠꯂꯥ 2 days ꯀꯥꯞꯄꯛꯄꯁꯦ ꯈꯪꯗꯕ ꯖꯥꯠꯂꯥ 3 days ꯀꯥꯞꯄꯛꯄꯁꯦ ꯈꯪꯗꯕ ꯖꯥꯠꯂꯥ 4 days ꯀꯥꯞꯄꯁꯦ ꯈꯪꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ 5 days ꯁꯨꯕ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯐꯣꯔꯁ ꯃꯌꯥꯝ ꯆꯪꯉꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯤꯡꯉꯤꯗꯨꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯣꯏꯁꯟꯅꯦꯕꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯕ ꯍꯣꯁꯀꯣ ꯑꯗꯨꯅ ꯂꯩꯅꯔꯤꯕ ꯄꯣꯠꯁꯛꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯟ ꯁꯦ ꯁꯕꯨꯡꯒ ꯈꯨꯅꯧꯒꯤ ꯌꯧꯔꯨꯕꯨꯡꯒꯤ ꯂꯩꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯊꯣꯛꯇꯅ ꯉꯁꯤ ꯑꯣꯄꯟꯂꯤ ꯀꯣ ꯑꯁꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦ ꯃꯁꯥꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯕꯨꯡꯒꯣꯛ ꯈꯨꯅꯧꯒꯤ ꯁꯩꯖꯥꯡꯒꯤ ꯅꯣꯗꯥꯗ ꯑꯗꯒꯤ ꯆꯅꯥꯗ ꯂꯝꯂꯥꯏꯗ ꯄꯨꯡꯗꯣꯡꯕꯝꯗ ꯌꯧꯔꯨꯕꯨꯡꯗ ꯑꯗꯩ ꯀꯪꯂꯥ ꯁꯣꯟ ꯁꯥꯕꯤꯗ ꯅꯨꯄꯤꯁꯤꯡꯅ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯗꯅ ꯁꯥꯟꯇꯤ ꯂꯩꯍꯜꯂꯨ ꯍꯥꯏꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯀꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯀꯣꯇꯔ ꯐꯣꯡꯉꯛꯏꯁꯤ ꯇꯁꯦꯡꯅ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦꯗꯨ ꯄꯥꯝꯃꯨꯗꯕ ꯅꯠꯇ꯭ꯔꯒꯅ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦꯗꯨ ꯌꯥꯎꯅꯤꯡꯉꯨꯗꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯑꯗꯒꯤ ꯄꯔꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯇꯧꯔꯒꯁꯨ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗꯤ ꯂꯣꯏꯁꯤꯟꯐꯝ ꯆꯪꯉꯦ ꯍꯥꯏꯕꯅꯤꯗ ꯍꯣꯁꯀꯣ ꯑꯗꯨꯅ ꯏꯁꯨꯗꯤ ꯂꯣꯏꯁꯤꯟꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯂꯩꯕꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯗ꯭ꯌꯨꯇꯤꯁꯅꯦꯅ ꯑꯗꯨꯝ ꯇꯧꯕ
ko sumna don thindana law khongdana mai thandana phadana kelna maudana ha example family amada sumna kandana masi manau atra mapam samana masi manau sumna hana re thang paina re ko au yana bi phimna leire to sumna kandana mama mapa duna sumna kandana sagi no sining sisno ai to hon to ya de kelna maudana sagi nila falana tra kana kai film khara dum taune lini hai taragadi taulini hai taragana kan yengi ba bhabuk mayam duna hayak tuisi nangi adu ke maudu to kho khatnari bana sa ani tra khatnari ba tawri ba hanari ba imu thuiba crime dum thalo shingo haibasi di hayong tholok tra hosko haidi kamal noina yengu matamda chana ka doba haina ka do wa dum hui yengum changi haibani da ko hajabana poduna lady bi susi matangda ima event no phone tholok tana phone tholok si 76 suba ko humra taruk suba dugumba india gi ona republic de thoromda sagi saruk yadaba makhai ngasagi leiriba irang sang lotion biu ga na haise asi yamna democratic ba habam thokpon sagi tanga phadna praja sing ba wa badu sorry khamte na ware praja sing ji sai kuki terrorist ngi marta kyam kuina koi nunang ra hindui no akoi ke dogduna koi life se kamain togno yumda hanjalaga tanga phadna normal thok subu yadaba labuk to kum lo su yadaba ko sarang ada lebu posok sida tasena central security forcing na mayek sina ngakpi lagi haba su ngaktaba ko suguma sarang na mayam jino to hingi punsi mahingje tha kuma to singre ko host ko duna tha kuma to hinjala ba tha ko su la posok sida koina sagi issue jara losmam changi haina ngasi praja sina haini khum ji tasena host manipur ki praja khuding mak samana kayu khal legi na hangma tamda loina mak maximum layo siara madi pn da ba nuai ta ba nungnang ba natragana hayaning ba takon mayam ni je masi ai paktak na hayaka dong male ko duna leidiba issue si koi imai ben na khalai ba lori decision ji ta chena ta gadi adugumba humdra ka taru suba republic de ki thorom je se singna bi hum nate adubu masina maram warkanda governor ki mana kongda lebak ki prime minister ki mana kongda lebak ki president ki mana kongda manipur sugumba humdra taru suba republic de thorom ma pangthok matam da imai ben mayam throk ta suguma propaganda ma kame apa ma hairi suguma khungdori ga hum je manakong yuragadi ko hena nungaini aduna masi yaubuda thoina kaidabra khali aduna lari film sidida ekoi haji hairiba area dogi imai ben jingsi ta singna kano host adi tengkhang naina dum war ga leiraba tengkhang naina nomoi se kamu ta ko kina kappo tamda sai ta theng phangal leiraba ko ngarang nan da su ngarang ga kon pauta ja matamda adum saita mali ko khoi atopa community khoi jati khara gi khoi mai wa katha na sai adu kukina mai katha lo na katha bani ga na hai badu gumba khoi tai hai tare ko chumba kuki terrorist sinjina yam nak na nearest jares na jaga khara da sai man tong ba tawduna ngasi sai man haining ba sai gi haidna sai gi tawli ko thong da je central security force na udabra natraga na sai gi leiba phim du sai gi state ki leiba lenga ki leiba ano sino uda berharap ko sila lae ko duna lady films di da lamlai lam ke site le bi ba ne ben chobung ko kuno gi saijang gi nongada gi sana gi lamlai gi pudong ma gi yorung kang lagi songon sangi imai bi loi ba thudang se si taseng na lady ba lengak si lady ba top leaders in nam tang ai ko mamit pangbi dana imai bi na pa mai posi karino hai posi karino su ana phajak ba du gumba india gi na honda ka tarok shubar republic de thromda phong khorok ta nang sa gi si yong hayo ngamai se sentiment krai yoro ge si leiba lenga sna khangwi bum change ba ko do khwaidang ngak posu ko haina sai periphery area da cookies na tatra no mai kapak na tatra mi hatna cookies na tatra yum mai thal na leiri ba dugumba maru ina swala ba jaga mla jing jina ngasi mla loina ma ki hunde hajar wa mla khara di kai ni ngang thora ko da tab no pai ta ba masagi responsibility masa khangda ba adagi tawthora ko da praja sing ngak singani praja sing lan thunga kani thawai ngakani lan thunga kani sakhi badu mla jing duna masagi kendra manungda masagi lekai manungda kuki terrorist na noi kanang kapa hang dun harba ki phim la ba uda sagi yenga leiba mano mo ma suma ko uba mla khre yawre iba ko su mayam ni ko yam noite aduna praja miyam gi politics tawge miyam gi thabuk tawge taragadi first thing magi praja magi kendra gi magi awabat thariba du kendra gi miyam dugi ba ahan bal life kanana bi damak the property lan thumna ana bi damak step to lokhot khona bi aduna to na sai areas dida ra mi no mai kape adagi mi no mai maru kape na hairaga suna kandanga sagi mi pala bro kedawrage tumina lai khona ri gan haibu wang sangam khum tablai ada to ba mla khara khu ya mamang da revolt of to sunira ko misam phara pura babuda
ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯁꯤꯟꯅꯗꯦ ꯍꯥꯏꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯖꯩꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯀꯣ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯍꯣꯁ ꯉꯥꯏꯁꯦ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯂꯟ ꯊꯨꯝ ꯉꯥꯛꯀꯦꯅ ꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯇꯁꯦꯡꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯒꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯀꯣ ꯇꯥꯠꯄꯅ ꯌꯥꯔꯣꯏ ꯉꯁꯥꯏꯒꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯥꯟꯁꯤꯜꯂꯨꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯇꯥꯟꯁꯤꯜꯂꯨꯔꯒ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯉꯝꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯩꯗꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯐꯔꯣꯏ ꯃꯗꯣ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯦ ꯀ꯭ꯔꯣꯁ ꯃꯥꯟꯅꯔꯀꯥꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯉꯝꯕꯗꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯀꯣ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯇꯥꯠꯄ ꯇꯧꯕꯤꯒꯅꯨ ꯀꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯐꯣꯡꯅ ꯊꯣꯛꯂꯛ ꯇꯧꯔꯛꯏꯁꯦ ꯑꯁꯤ ꯃꯌꯣꯟꯗ ꯐꯝꯃꯒ ꯂꯩꯕ ꯀꯣ ꯂꯥꯟ ꯃꯔꯨ ꯌꯧꯔꯛꯇꯕ ꯂꯥꯟ ꯖꯒꯥ ꯑꯣꯏꯔꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯌꯧꯔꯛꯇꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯗ ꯆꯩꯊꯦꯡ ꯅꯪꯗꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯏꯕꯦꯟ ꯅꯠꯇ꯭ꯔꯤꯑꯕꯀꯣ ꯅꯨꯃꯤꯠ ꯀꯩꯗꯧꯉꯩ ꯅꯨꯃꯤꯠ ꯅꯣꯡꯃꯩ ꯀꯥꯞꯄꯛꯀꯗꯒꯦ ꯀꯩꯗꯧꯉꯩ ꯕꯣꯝ ꯂꯪꯁꯤꯜꯂꯛꯀꯗꯒꯦꯅ ꯊꯔꯛ ꯍꯨꯟꯗꯨꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯅꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯁꯩꯖꯥꯡ ꯅꯣꯡꯃꯗ ꯆꯅꯥ ꯂꯝꯂꯥꯏ ꯄꯨꯡꯗꯣꯡꯕꯝ ꯌꯧꯔꯨꯕꯨꯡ ꯒꯥꯏꯁꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯪꯒꯣꯛ ꯈꯨꯅꯧꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯎꯌꯣꯛꯁꯤꯡꯗ ꯀꯥꯞꯊꯔꯛꯏꯕ ꯃꯌꯥꯝꯗꯨ ꯎꯌꯣꯛꯁꯤꯡꯗ ꯀꯌꯥꯝ ꯂꯥꯞꯄ ꯖꯒꯥꯅꯣ ꯎꯌꯣꯛꯁꯤꯡꯗꯒꯤꯅ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯨꯟ ꯄꯔꯦꯡꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯕ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯁꯣꯔꯣꯛ ꯌꯧꯔꯤꯅꯤ ꯀꯩꯅꯣ ꯍꯣꯁꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯩꯔꯤꯕ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯄꯤꯗꯅ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯀꯗꯧꯕꯅꯤ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯊꯝꯗꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯀꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗ ꯂꯩꯕ ꯑꯃ ꯆꯪꯏ ꯃꯣꯏ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯁꯨ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯌꯥ ꯄꯦꯜꯂꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯕꯛ ꯇꯧꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯗꯦꯟ ꯑꯃꯅ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅꯗꯤ ꯌꯥꯔꯣꯏꯑꯕꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯀꯥꯏ ꯂꯥꯛꯀꯅꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤ ꯈꯨꯟ ꯉꯥꯛꯁꯤꯜꯂꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯣ ꯐꯖꯅ ꯐꯨꯜꯂꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯗꯅ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯩ ꯉꯥꯛꯂꯧ ꯄꯤꯗꯅ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯗꯩꯗ ꯀꯨꯀꯤꯁꯤꯅ ꯂꯣꯟꯅ ꯍꯦꯛ ꯆꯪꯉꯛꯇꯅ ꯇꯧꯕ ꯉꯝꯕꯩ ꯊꯧꯅꯥ ꯂꯥꯛꯏꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯣꯝꯊꯣꯛꯄ ꯀꯥꯁꯤꯟꯅꯗꯕ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯃꯗꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯟ ꯉꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯇꯁꯦꯡꯅ ꯐꯨꯜꯂꯤ 100% ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯆꯥꯕꯒꯤ ꯑꯣꯏꯔꯣ ꯇꯨꯝꯕꯒꯤ ꯑꯣꯏꯔꯣ ꯁꯦꯠꯄꯒꯤ ꯑꯣꯏꯔꯣ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯨ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯃꯤꯟꯅꯕ ꯆꯪꯏ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯉꯁꯤ 63 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯗ ꯇꯁꯦꯡꯅ ꯑꯣꯏꯍꯟꯅꯤꯡꯕ ꯄꯣꯠ ꯈꯔ ꯂꯩꯔꯤꯕ ꯏꯁꯨꯖꯥ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯉꯝꯅꯗꯕ ꯀꯣ ꯀꯩꯗꯧꯔꯛꯀꯗ ꯈꯟꯕ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯉꯥꯡꯕꯗ ꯍꯣꯁ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯨꯔꯒ ꯀꯩꯗꯧꯔꯛꯀꯗꯒꯦ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯦꯟꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯄꯥꯏꯕ ꯊꯥꯒꯠꯄ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯝꯊꯤꯡ ꯀꯩꯒꯨꯝꯕ ꯈꯔ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯃꯆꯠꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯄꯣꯠ ꯑꯃ ꯍꯟꯗꯛꯀꯤ ꯄꯔꯤꯡꯁꯤꯃ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏ ꯇꯧꯔꯛꯏꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯇꯁꯦꯡꯅ ꯁꯦꯟꯇꯔꯅ ꯌꯦꯡꯉꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯝꯊꯤꯡ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯦꯟꯁꯟ ꯈꯔ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯄ꯭ꯔꯖꯥꯁꯤ ꯁꯨꯝ ꯊꯥꯒꯠꯍꯟꯕ ꯀꯤꯍꯟꯕ ꯈꯨꯡꯍꯟꯕ ꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯏ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯒꯤ ꯃꯁꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯈꯟꯕꯤꯕ ꯑꯃ ꯆꯪꯏ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯀꯥꯟꯗ ꯃꯃꯥꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯅꯤꯄꯨꯔꯁꯤ ꯑꯅꯧꯕ ꯒꯕꯔꯅꯔ ꯂꯥꯛꯈ꯭ꯔ ꯃꯇꯨꯡ ꯑꯅꯧꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯄ ꯍꯦꯛ ꯅꯨꯃꯤꯠ ꯐ꯭ꯂꯥꯏꯠꯇꯒꯤ ꯍꯦꯛ ꯂꯦꯟ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯝꯄꯥꯛꯇ ꯂꯩꯕꯥꯛꯇ ꯈꯣꯡꯗꯥꯔꯒ ꯍꯦꯛ ꯂꯦꯞꯄꯒ ꯋꯦꯜꯀꯝ ꯇꯧꯕ ꯅꯨꯃꯤꯠꯇ ꯀꯨꯀꯤꯁꯤꯡꯅ ꯁꯨꯝ ꯅꯥꯀꯟꯗ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯔꯒ ꯗ꯭ꯔꯣꯟ ꯕꯣꯝ ꯑꯅꯤ ꯊꯥꯗꯈꯤꯕꯒꯤ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯗ꯭ꯔꯣꯟ ꯕꯣꯝꯅ ꯋꯦꯜꯀꯝ ꯇꯧꯔꯤꯅꯤ ꯑꯗꯨꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯗꯨ ꯊꯥꯗꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯔꯤꯔꯛ ꯀꯟꯁꯔꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯋꯥ ꯑꯀꯠꯂꯨꯕ ꯃꯇꯝꯗ ꯑꯗꯥꯏꯗ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯅꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯈꯕꯔꯗ ꯐꯣꯡꯈꯤꯕ ꯑꯩꯈꯣꯏ ꯎꯔꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤꯅꯤ ꯍꯥꯏꯔꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯔꯛꯏꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯤ ꯀꯅꯥꯕꯨ ꯊꯥꯖꯔꯒ ꯀꯅꯥ ꯊꯥꯖꯕ ꯊꯝꯃꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯍꯤꯡꯒꯗꯣꯏꯅꯣ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯍꯣꯁꯀꯣ ꯑꯗꯨꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯈꯤꯜꯂ ꯊꯝꯃꯒ ꯈꯤꯇꯪ ꯂꯦꯡꯕꯗ ꯑꯣꯏꯗꯒꯤ ꯑꯃꯨꯛ ꯆꯞꯁꯟ ꯌꯦꯠꯇꯒꯤ ꯑꯃꯨꯛ ꯆꯞꯁꯟ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯁꯤꯒꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯃꯣꯃꯦꯟꯗ ꯁꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯝꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗꯅꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯊꯣꯛꯂꯛꯇꯅ ꯐꯣꯡꯅ ꯉꯁꯤ 63 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯗꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟ ꯌꯥꯝ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯥꯏꯅ ꯐꯣꯡꯗꯣꯔꯛꯏꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯕꯒꯤ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯔꯛꯑꯕꯅꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯝꯖꯒꯦ ꯀꯩꯅꯣ ꯃꯁꯤ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯍꯥꯡꯗꯣꯛꯄꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩꯀꯣ ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯅꯤ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯤꯁꯤ ꯍꯣꯁ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯕꯥꯏꯁ ꯂꯩꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯡꯕꯁꯨ ꯅꯠꯇꯦꯀꯣ ꯕꯥꯏꯁ ꯂꯩ ꯂꯧꯕꯤꯒꯅꯨ ꯃꯁꯤꯗꯤ
एजे होल प्रजा मोइन कोइन सुम थेनाजरक उजरक मैम येंबने दो एक्सटोर्शन सेम इजी कोइन हंगनिम क्वेश्चन हंगनिम क्वेश्चन दुदी को एक्सटोर्शन सेल सेम इजी मसी तंपाक गिरा नत्रगना सिंगी एरिया दे अप्लाई तौर क्वेश्चन हंजनिंगेबको एंटी एक्सटोर्शन सेल सिदी तसेना अखोई ngasi sahi mamang dagi adum chadna lakpa dum bang sagi tahum thoma thoma dum tawar lakpa gi manung du dum partner mani thamge manam di masi nong na semba se ekoi hana di sigi posaksi leitabra na taga nong na semba sing manam kai gino extortionizing ran ha tholak pra ko si question namani blai je hosko adu sembi di bang sagi anti extortion cell si manipur gi oina apun bagi oina chingtam khaidana masi tawigadori ra question namani ko only thing kana gumba sagi pesa paiba tawbung ma mi kharagi complain natra hajik si manipur extortion tawrisi ekona criteria ani lei ani tholi yangbi yai kano hosko haidi extortion hai bas de makhan je kam extortion no kam extortion ha de makho yam si de yam kumna kho yengum changi ko adu extortion de makhan khara lei kani extortion ji koina koi tangai fadana sagi hekta tawama ko de na mana natra sai yana tawama de adu kana da torpodai complain lai ha question ha si manipur ji saruk ahum thokun manungda saruk ani ma de kogi day to day life to hati shuru sabadu gumba family na yambo iti ko adu 1% amadi ka dawre sida government gi employees in 1% sida manung sida sama gi manung da 30 to 40% da 30 to 40% ni ka dawre ekoi government gi toro phadna star le jaba ato pa koi gi ka ni se private company gumba de private farm gumba de contractor gumba tonga nam sagi resource lakcha badu gumba income phadna lakcha badu gumba miwi singi 30 to 40% ko na oibi ya ko patwe adu 60% amadi 60% amadi 60-70% amadi ka dawrage bu akoi nomogi manungda koi thabak se masagi hentu ma thabak shuru sa jaba dugum ba sagi magi source of income je masana oi thabak shujara ka sa dugum ba masagi family na yam oi ba that means nga pa ba kana ngani ma ya ma ko nga pa ga dum hinjaba pusi lau ra dum hinjaba pusi lau hinkon ko ra dum hinjaba pusi check mystery ka shujara hinjaba pusi ma masagi sinpham khara da dum tangai fadna dum deploy toslaga nomogi afang thok shuraga hingjaba miwi hingi 60-70% lei manipur ji kasu yam kana na nungai phaba family ado manipur na te ko host ko duna leibe issue ji matang da paisa paiba na tragana nungai phaba na contractor na tragana sagi businessman to kambu sigi koi oina semi bra na tragana sagi da yu issue ji only for tabak di belly area na sana duri bra chingi area da khudam na si cookie singna cookie ko sagi shu da le yo hairo shu드레 더 하이로 고 자기 미 트랑 한게 군기 좀 미망하게 따라게 좀 여기 또 슈드레 강부 뭐야마 마시 싱기 에리아다 any kind of 싱기 에리아다 거기 생생하게 돼 거기 쿠크리 곰바 레 어노고마 레스 고마 연자바 거기 비즈니스 방금 강부 바도 거기 타락더라니 레임 타락더라니 되나 거 거는 호스코 아두고 마야 징두기 요바 더 떠우리고 마야 징디 다생나 액션 대간 떠비로이다브라 고 푸옹나 지 람비다 phone gari lut tauba phone gari inthaba ade phone drivers ngi nam hal lo paisa mayam ade den se cookie ga ta haisu cookie gi lady ba magi kai di godown tax mo haini ade goods tax mo haigani vehicle tax mo haigani haining ba tax me am hire lo ri tax me am batai da mo ka dawre lambi lamhang thala kanda sai pani ga na haigala ine ko sa thana kha tor mo ka no ne ga na si sa thana ko phone no ngoi pa ga ko ga sa phe dum video viral ina gi mem le ra bane ko ade hen doktana ade nokta nga sagi piu ya daga phone na gari da dum phone na ai na thugai bani koi no mai kapsun bani ga na ha dum ura bani tare me am garo je ko no tawre film ji ko dun lai film ji ai chapana mong ma da tare ko chapana mong ma da sagi ming jang ngo thumjage do lo na si sema is possible di apa thawam seng pai di yam phai ko phai hai ta ni ado lai bi suji ma tang de ko na chong mi khai la nai man mong da sagi photo to ya mong da ura bi thau ji phate do lai film ji first thing layibe issues hana koi manga thamakan issues ngi halo shino khona bamchangi ko issues lo shinba issue haji laibe core issues kuki terrorist ji military crackdown to gera na ta manipur ta thogera ta phagera pungera harkera tukera laibe irang ji halo shinba ngamna bohana matung ka dawre haji issues ngi ta dum masana matung dum di tahum do dim simatung laksa to pot mane ko duna laibe film ji matang da kuna haji ningi di ka henba yana hena mo mang ta thok torpa oi ba thok sunu budi government la khom to ko kasu kai de haji de tawdo le film ji matang da
ꯆꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯅ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝꯁꯤꯗꯤ ꯇꯁꯦꯡꯅꯁꯦ ꯆꯞ ꯆꯥꯅ ꯃꯗꯨꯁꯨ ꯑꯦꯛꯁꯟ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕꯁꯤ ꯍꯣꯁ ꯑꯣꯏꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯕꯥꯏꯁ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯕ ꯄꯣꯠ ꯈꯔ ꯂꯩ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯧꯕꯤꯗꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯈꯔ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ